Dubai gi Palm Jumeira gi ming fajana chatki prithvi da laibak amatana su palm pambi gi natraga khajur pambi gi haisu ya saktam manba multi billion gi project asigumba paiket kidri total area 5 square kilometer gi mafam ne laikang dagi samudra da haidok laga artificial island ama palm pambi gi saktam da laibak lengwai thongkat laga sembani Dubai gi sek ki wakaldi prithvi da masigumba laitaba masida shopping mall kaya faja gardens bilasamati restaurant kaya sembat pani amasung Dubai po angak palibak ama oina uningki engineer kaya changna lupa billion dollar kharcha tawraga Palm Jumeira gi island semki adubu awabadi sembaloraga amuk island macha se ising tanam sin bahor ki leibak khak leptuna leiba yadrabada maduda achu building sing kadai daki lepkani Palm Jumeira Island sabada chahi ahum sangki prithvi gi mamal tangla bagari sing pumping machine sing jahaz amati hai sing laba engineer kaya purak laga suhan bahauki bani prithvi gi mi sing na yengduna leina ki Karino Dubai na handak torak libasi haiduna lupa haingam dana haidok laga maduda onthok na wana hot na rabatung da su masida marwai ba building kaya sagat pa kiraktuna sabalep ki Dubai gi seki kaib ki maram oiki Palm Jumeira kauba man-made island ase haujiksu leptuna leiri tourist kaya koi chatnari yengnari adubu khongne satlaga masigi complete saktam uba phangbanati atiyadagi flight amana madugi mating ne satlaga fajana uba phangani masida ngasi su building macha kharati sagatuna leiri sijinari adubu Dubai gi sekna pam khiba madudi oikidre mahakna pam khibadi prithivida aduk phajaba khutna saba island amata leitaba loina na 5-star hotel kaya mall kaya market kaya restaurant amadi beach club kaya leibani but side magi wakal mapung phagidi khajuru pambi gi mongda billion dollar paisa sijin na thokraba masibu sembada Dubai gi sekna Palm Jumeira sahan bagi maramdi maruina western country gi senjao paibo tourist singbu invite toba aduga makoi gi leibak ki revenue hengat hanbani maramdi atai arab country gumna Dubai da oil gi deposit leiti maramasina prithvi da leitaba khwaidigi ahen ba thoiba oiba luxury gi makal mathil sengbat laga thamlaga sen tanbagi wakan khalambani kodamoina Burj Khalifa makoina saki asigumba building asisu leitri Palm Jumeira sengbat pui marwaiba maram amana Dubai gi beach ki mafamsu yamhanbani haujik leiriba Dubai gi beach asina tourist singi oina konarakri maramasina Palm Jumeira natraga Palm pambi gi saktam da same laga phajaba beach singi area hengat na honabani total $9 billion expand toraga sem ki ba Palm Jumeira ki damak samudra ki laingoi pumping toraga lauthok lausin tawi loina na engineer sing ki advice matungina nung laingoi su hai actually Palm Jumeira da Dubai ki sek na ohenba pump ki badi natural laibak oina nung laingoi amati laibak ki apunba ohenba maduda uwa amati khajur palm hauba palm tree na chingba marang kain hauba busy oi ba city ama semgat pa achu building kaya lepan ba adubu asuk yama nung lengoi lebak kalai ki purakani seki plan fellow ki engineer singi wadi karigumba steel iron na chingbana foundation tawraga samgat pa horabadi possible oi mahakta khaliba do adubu masidi extreme kharcha changani aduna plan yakidi amorom da samudragi ithak ising leng watpana thongat namba height su nemta horaki Dubai gi sekna asuk choba project ase loisin bagi damak Holland gi team amada sinaki engineer sing aduna chahi 35 changhan ninki phajana research tawraga thabak chathanaba adubu sekna haiki chahi 5 ta changhan biu aduga chahi 5 dana building punamak saba loisin gadabane engineer sing kok saki palm tree gi shape ta lengoi nung na thongat le haujik madubu ithak tagi control tona ba breakwater natraga akoi bada carb shape ki pallama su khaki Dubai sek na haibadi madu nung lengoi gi ohen biu khajik nung na te maduda mathau tari base maramasina UAE gi nung gi ching kaya thugai ba hoki dynamite sina tuna duka ton kaya lumlaba lung purak tona thon ba hoki laibak thibadi timing asida 9/11 America gi Twin Tower kai ki bagi thodok oikibana engineer singa to ki duna mayum da tamna han bahawi Palm Jumeira limited ki saktam da di sathi na phajana lehore adubu real life da di thabak oikidre $9 billion hena changkre kanakhidraba kanglup amana hai Dubai gi se ki paisa se thampham leitabadagi langthok po oirabra haina khanakre so thanks for watching